Laothokhiba Khongjang gi Sharuk ama Oina street corner meeting Houkhre campaign for just and fair delimitation JFD na Laothokhiba Khongjang gi Sharuk ama Oina ngasidagi street corner meeting Indo Verma Sugnu road amadi Tidim line da maigai ani da chatuna kaithil amadi miyam punba mafamda NRC updation before census mitop hana khandoktana manipur da census pangthokpa yaroi JFD na census thingde matam kuina leishin kiba mitop miyancha sing hana khandoktana census tausin kiba tarabadi achumba census oiroi mitop yaushin kiba taradi lengak loan summit loan khunai loan da sathina yelhomi singda chauna chaithing fangani haina khongjang changshin ki Indo Verma Sugnu Road ki Maikai dagi JFD L Bimola amadi JFD Task Force ki co-convener mobilization P Sanahan bina luchingduna chatki amadi Tidim line ki oina Sagrapam Sumati Community Affairs JFD amadi W Fulka Assistant Organization JFD na luchingduna atai thomi singaloina pangthoki May Ohom Nisingani Kunhum Doidaki, Chahi Ohom Helaba, La Loidri, IDP Singh Magi Mayumda Hanjindri, National Highway Free Movement Toba Yadrungai Tanjada, Miko Missing, Thiba Haibasi, Just and Fair Oiroi. JFD Amadi Manipur Miyangi Philip Nilodana, Census Act 1948 Clause 3 Lamdamadu Tangdulai Taba Fibam Yaurabadi. Census matam khara thaidokpa yai haina mayek sengna palli JFD na Manipur Press Club ta CSO sing yauna laukhiba warep August 6 fawagi manungda Manipur lengak na census tawdringai da NRC hana tawgani haiba lengak ki fire miyam da khanghan ge dabani haiduna lauthokri karigumba piriba deadline asigi manungda tawroktrabadi thangnaba numitagi akanba khongjang changshilagani miyamnasu saruk yabiyu amadi lagliba tang taruk fawagi manungda lekai lekai da protest Mifam Fambiu Haidna, JFD na appeal Taurakli. Again, pretty like like perform the generate. I don't know, that machine care for you, putting behind the day. A pretty the manipulation by care, but that is a good canny. I don't know the chicken, she about my teaching. A pretty perform the family back, and the chicken, she about Karabansum, Merapabisun night, not Futina. Would you give you the Jackaboom, Taramatunda? Jai sudah kan bisa sudah terbang Punggawani do itu terbayar bani semai tu sebenarnya aku mereka cuma jadi forum lah cara jauh hai masih yang tengah pada masih kabur kali ada kira orang kapung sai tu lawan ini belum dah masjid census tahu ya kira hai bani terutama JP amadi JP Task Force na orang berwarek Oina Saliba thasi ki tang taruk phau da pasi numi khare ni khakta ngaire tang taruk phau sigi manungda manipur le ngai ta kuina matam mama thai maram de manipur ka census ta yagroi manipur ke census ke ma hoina na NRC update maram de manipur de ni to se hana khanto ko se hana tawi ko haiba sigi sapcha ba ai khoi demand se ma wonda ta la matam thai karma matam August ki tang taruk phau gi manungda positive response phangalo haidana miyam na pami baje phangalo thabak to uthopio haibase makoida hai ki belai kanang ni bugi wari di hayang phau ngang na lobe narare de belai manipur da mito masing atugi mati yam na leye koi de cha se 1951 da gina 2011 haiti sogli singa ka sama panyang khai ma thoi dagi hauna 2011 sogli singa ne da tara ma thoi phau da manipur da census ta bani Manipur ke togi ma census se phang bagi to masin si re cha sing lak tara ma thoi ga sama pun rising ma sama pun kontra ga mari se chi chap cha na koi mito lai re hai pa se census ke de ko ki matung ina phang ki ba lai ra bani adu ga tara ga di 2021 ne to ga da corona na maram wera ga ye tho ki ba census tu ki matang du de gi yenga ga huji phau ga thang da re chi se hi tara ga manga tara ga taruk census sama